Manipur bus ki driver amag handleman amaga positive oire Manipur gi oina nawa phagalapki sangsa da yankhai mga point humfu ni pan yaukrei Atop leibak singa masum state singdagi Manipur sanglakhiba miya puthok pusin tawbra asawbo thodang lokhiba Manipur state transport ki driver ama amasung handleman ama positive oire masina maram oiraga moirangkhom da leiba MSRTC की complex cantonment zone है ना लौटोक्रे लेंगा की official ओइबा पाउन हाई जरीबम दगी इम्फाल फाव अमदी एयरपोर्ट की SRD school screening center फाव मपान की संगलक म्यूजिक पुथोक पुसिन तौरिबा MSTC bus driver अमदी हैंडलमैन निफुग तरेट मोयरांखोम द लेबा MST complex त क्वारंटाइन तौदुना लेरखिबनी थासगी मपन क्वारंटाइन तौदुना लेरिबा मखोय निफुग तरेट की सैंपल सिंग टेस्ट तौबदा मखोय की मरक्ति ड्राइवर अमा अमदी हैंडलमैन अमा COVID-19 पॉजिटिव ओइर हेबा खंगलकपदगी नुमित अदु मक्तदा आइसोलेशन वार्ड थमख्रि हाइदी लोइनना अतोप मियोय निफुग मंगा अदु मखा ताना क्वारंटाइन चथदुना लेरि हाइदी पॉजिटिव ओइबगी पाव असि हेक फंगबगा मथंगी नुमित जुलाई 10 दगी इम्फाल वेस्ट की DC Nauram Prabina order amathokune MST complex asi cantonment area oina lathokre loinana positive oirba miyoi sing asiga naknaramba amadi sokna samnaramba singi contact tracing tawbagi thabaksu pekhat pa hokre amaramda hokhiba pung kunga mari sigi manungda BRDL rims the miyoi ama zenims the miyoi taraga manga punna miyoi taraga tro COVID-19 positive oidina state asida apun positive oiba case lishim nga satruka supnagi mapan yawkre loinana active case na satrika taraga humda yawre hena COVID control room na thadrokpa sorol amana haidi Additional Director Health Dr. Khoirom Sasikumar mangang na khuyek piduna thadrok pasrol amagi matungina ngasi nawno COVID-19 positive oiba thengnariba sing adu Sandel dagi ama Imphal East dagi ahum kaksing dagi ama Kangpokpi dagi taru amadi Senapati dagi mga yawre hen su pausna makata na fungdurokli atopa yamna ngangningai oiba paw manamut lamhenbe inmate sing nupi police na phudakhrei Modbong High School hangma quarantine center dagi positive oiba miyoi taruk laukthokna bahona bada athing nupi kiba nupi inmate sing Kangpokpi police na nupi personnel sing na phudakhrei ngasi ayuk pung tararom tabada Modbong High School hangba institutional quarantine center da leba inmate taruk positive oiba dagi COVID care center da punaba friend line da thabak tawriba workers sing na hona bada nupi inmate kharana athing ba pibaga loinana physically attack tor sataki Duty Magistrate na phongdorapagi matung ina frontline worker amadi district women police na positive oiba miyoi taru quarantine center adudagi puthoknaba COVID care center da thamnaba honaki laibak thibadi lamhenba inmate nupi kharana athingba pibaga loinana frontline workers sing amadi nupi police sing da mai thananaba thamba sing na phuba horakhibane positive oiba inmate sing aduna makhoina center adudagi thoknaba honabada lamhenbi inmate nupi kharana makhoigi luggage na singba puthokpada athingba piki haidi Pau du pangbadagi magna nupi personal singda lamhenba inmate sing phunaba order pibadagi lamhenba inmate nupi sing adu phudaraga positive oiraba inmate sing namduna puthoki haidi hauji Modbong High School nupi inmate humpu laibagi manungda positive oiba nupi taru asi center asidagi lakthoklaga COVID care center da thamkhibana nisu pau sin makhatana fungdorokli